ꯉꯁꯤ ꯑꯣꯒꯁꯀꯤ ꯇꯥꯡ 13, 2020 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯄꯥꯎꯆꯦ ꯈꯔꯒꯤ ꯍꯦꯗꯂꯥꯏꯟꯁ ꯄꯥꯊꯣꯛꯆꯔꯒꯦ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯔꯤꯝꯁꯇ ꯃꯤꯑꯣꯏ 2 ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗꯕ ꯃꯤꯁꯤꯡ 24 ꯁꯨꯈ꯭ꯔꯦ꯫ ꯖꯦꯅꯤꯝꯁꯀꯤ ꯗꯣꯛꯇꯔ ꯎꯊꯥꯟ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦ꯫ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯤꯡ ꯂꯥꯌꯦꯡꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯛꯈꯤꯕ ꯖꯦꯅꯤꯝꯁꯀꯤ ꯗꯣꯛꯇꯔ ꯇꯤ.ꯑꯩꯆ. ꯎꯊꯥꯟ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯖꯦꯅꯤꯝꯁꯀꯤ ꯀꯣꯚꯤꯗ ꯀꯦꯌꯔ ꯐꯦꯁꯤꯂꯤꯇꯤꯗ ꯂꯥꯏꯀꯠꯅꯔꯛꯈꯤꯕ ꯑꯗꯨ ꯉꯔꯥꯡ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯄꯜ ꯂꯧꯗꯨꯅ ꯇꯦꯁꯠ ꯇꯧꯕꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦ꯫ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡꯗ ꯁꯤ.ꯑꯦꯝꯅ ꯂꯣꯟ ꯌꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯒꯤ ꯂꯝꯗꯁꯨ ꯑꯔꯕꯥꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁꯦꯟꯊꯪ ꯐꯪꯍꯟꯅꯕ ꯇꯛꯅꯔꯤ ꯁꯤ.ꯑꯦꯝ꯫ ꯀꯣꯂꯦꯔꯥꯒꯨꯝꯅ ꯀꯣꯚꯤꯗꯀꯤꯁꯨ ꯋꯥꯔꯤ ꯑꯣꯏꯈꯤꯒꯅꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯖꯌꯟꯇꯀꯨꯃꯥꯔ꯫ ꯀꯣꯚꯤꯗ-19ꯒꯤ ꯀꯥꯡꯂꯣꯟ ꯉꯥꯛꯇꯕꯁꯤꯡ ꯐꯥꯏꯟ ꯊꯤꯍꯟꯒꯗꯧꯔꯤ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ Unlock-3ꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯅ ꯀꯥꯡꯂꯣꯟ ꯉꯥꯛꯇꯕꯁꯤꯡ ꯐꯥꯏꯟ ꯂꯧꯒꯗꯧꯔꯤ꯫ ꯅꯤꯌꯝꯁꯤꯡ ꯑꯗꯨꯗꯤ ꯄꯔꯃꯤꯠ ꯌꯥꯎꯔꯒ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯁꯤꯡꯗ ꯃꯤꯁꯤꯡ ꯍꯦꯜꯂꯕꯗꯤ ꯂꯨꯄꯥ 10,000, ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯐꯦꯁ ꯃꯥꯁꯛ ꯎꯞꯇ꯭ꯔꯕꯗꯤ ꯂꯨꯄꯥ 200, ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯇ꯭ꯔꯕꯗꯤ ꯐꯥꯏꯟ ꯑꯣꯏꯅ ꯂꯨꯄꯥ 200 ꯑꯃꯁꯨꯡ ꯒꯥꯏꯗꯂꯥꯏꯟꯁ ꯊꯨꯒꯥꯏꯔꯝꯂꯕꯗꯤ ꯐꯥꯏꯟ ꯑꯣꯏꯅ ꯂꯨꯄꯥ 1,000 ꯂꯧꯒꯅꯤ ꯍꯥꯏꯔꯤ꯫ IMCꯗ ꯄꯣꯠꯂꯣꯏꯐꯝ ꯄꯤꯈ꯭ꯔꯦ꯫ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕꯁꯤꯡꯒꯤ ꯄꯣꯠꯂꯣꯏꯐꯝ ꯑꯣꯏꯅ ꯁꯦꯝꯒꯠꯅꯕ ꯂꯝ ꯑꯃ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯃꯤꯁꯅꯔꯗ ꯑꯦꯂꯣꯠ ꯇꯧꯈ꯭ꯔꯦ꯫ ꯔꯦꯚꯤꯅ꯭ꯌꯨꯒꯤ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ IMCꯗ ꯁꯤꯟꯅꯔꯤꯕ ꯂꯝ ꯑꯗꯨ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯄꯣꯔꯣꯝꯄꯥꯠ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯇꯣꯞ ꯗꯁꯤꯔꯥꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯔꯥꯔꯥꯈꯣꯡ ꯈꯨꯜꯗ ꯄꯨꯊꯣꯛꯂꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯣꯔꯣꯛ ꯃꯈꯜ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯔꯥꯔꯥꯈꯣꯡ ꯃꯣꯔꯣꯛ ꯍꯥꯊꯩ GI ꯇꯦꯒ ꯇꯧꯕꯗ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯏꯟꯗꯤꯀꯦꯁꯟ ꯔꯦꯖꯤꯁꯇ꯭ꯔꯤꯗꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯦ꯫ ꯒꯥꯔꯤꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯚꯦꯂꯤꯗꯤꯇꯤ ꯁꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯨꯄꯥ 50,000 ꯔꯣꯝꯒꯤ WY ꯇꯦꯕ꯭ꯂꯦꯠ ꯐꯥꯔꯦ꯫ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯃꯥꯎ ꯒꯦꯠꯇ ꯉꯔꯥꯡ ARꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯅꯨꯄꯥ 2 ꯂꯨꯄꯥ 50,000 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ WY ꯇꯦꯕ꯭ꯂꯦꯠꯀ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯍꯣꯀꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯉꯔꯥꯡ ꯈꯨꯔꯥꯏ ꯅꯥꯟꯗꯩꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯁ꯭ꯇꯦꯟꯗꯔꯗ ꯀ꯭ꯂꯕꯀꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯕꯥꯏ ꯏꯂꯦꯛꯁꯟ ꯃꯌꯥꯗ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯤꯕ NPP ꯀꯥꯡ-ꯈꯣꯡ ꯆꯥꯏꯔꯦ꯫ NKCꯕꯨ ꯏꯟꯇꯔꯤꯝ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯥꯞꯈ꯭ꯔꯦ꯫ ꯄꯥꯔꯇꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ 4 ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ADCꯒꯤ ꯏꯂꯦꯛꯁꯟ ꯅꯕꯦꯝꯕꯔꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯅꯧꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯌꯨꯅꯤꯠ ꯁꯦꯝꯕ ꯀꯃꯤꯁꯟꯅ ꯊꯤꯡꯈ꯭ꯔꯦ꯫ ꯏ-ꯑꯣꯐꯤꯁꯀ ꯃꯔꯤ ꯂꯩꯅꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯒꯠꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯒꯚꯔꯟꯃꯦꯟꯠ ꯀꯔꯃꯆꯥꯔꯤꯁꯤꯡꯒꯤ DA/DR ꯆꯥꯗ 8 ꯍꯦꯟꯒꯠꯈ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯀꯣꯚꯤꯗ-19 ꯀꯦꯁ ꯃꯁꯤꯡ ꯄꯤꯖꯔꯤ꯫ ꯏꯝꯐꯥꯜ ꯋꯦꯁꯇ 964 ꯑꯦꯛꯇꯤꯚ, ꯏꯝꯐꯥꯜ ꯏꯁꯇ 541, ꯆꯨꯔꯆꯥꯟꯄꯨꯔꯗ 332, ꯊꯧꯕꯥꯜꯗ 206, ꯀꯥꯡꯄꯣꯛꯄꯤꯗ 256, ꯎꯈ꯭ꯔꯨꯜꯗ 122, ꯁꯦꯅꯥꯄꯇꯤꯗ 90, ꯇꯃꯦꯡꯂꯣꯡꯗ 42, ꯀꯛꯆꯤꯡꯗ 52, ꯕꯤꯁꯅꯨꯄꯨꯔꯗ 92, ꯆꯥꯟꯗꯦꯜꯗ 115, ꯀꯥꯝꯖꯣꯡꯗ 12, ꯖꯤꯔꯤꯕꯥꯝꯗ 49, ꯅꯣꯅꯦꯗ 48 ꯑꯃꯁꯨꯡ ꯐꯦꯖꯔꯣꯜꯗ 1꯫ ꯊꯦꯡꯛ ꯌꯨ꯫